ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯟꯕ 68 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Lakle Inspector Tayai Lakle ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯦꯒꯨꯔꯖꯝꯅ ꯇꯔꯥꯅꯣꯛ ꯆꯨꯕꯒꯤ ꯂꯣꯏꯅꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯨꯝꯐꯨꯒ ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯨꯁꯀꯂꯥꯒꯤ ꯌꯨꯝꯗ ꯇꯤꯟ ꯀꯨꯞꯂꯨꯔꯒ ꯃꯈꯣꯏ ꯍꯜꯂꯛꯈꯤ ꯁꯟꯇꯣꯁ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯊꯣꯏꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯛꯁꯤꯔꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯕꯛ ꯂꯥꯛꯑꯗꯤ ꯁꯣꯟꯗ ꯑꯃꯨꯛ ꯆꯠꯂꯤꯉꯩꯗ ꯃꯤꯋꯥ ꯑꯃꯨꯛ ꯇꯥꯅꯅꯤ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣꯃꯤ ꯉꯁꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯁꯅꯥꯗꯣ ꯐꯣꯟ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯏꯅꯦ ꯅꯨꯡꯁꯤꯒꯤ ꯍꯣꯇꯦꯜꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯣ ꯑꯁ ꯔꯥꯍꯨꯜ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯉꯔꯥꯡ ꯃꯤꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯤꯟꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯋꯥꯔꯤꯒ ꯁꯥꯟꯅꯕꯁꯨ ꯐꯩ ꯀꯩꯅꯣ ꯅꯍꯥꯟꯗꯒꯤ ꯀꯦꯁ ꯃꯌꯥꯝꯁꯦ ꯁꯦꯔꯤꯁꯇ ꯆꯠꯊꯔꯛꯄꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯀꯧꯔꯝꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯦꯁꯦꯖ ꯊꯥꯅꯗ꯭ꯔꯣ ꯋꯥꯆꯦꯞꯇ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯗꯨꯕꯨꯗꯤ ꯐꯥꯎꯅꯩꯅꯦ ꯑꯗꯨꯅ ꯑꯃꯅꯤꯗꯅ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯗꯅ ꯑꯣ ꯐꯔꯦ ꯂꯣꯏꯁꯜꯂꯣ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯪ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯅ ꯎꯅꯕ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯦꯅ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤꯗ ꯂꯣꯏꯁꯜꯂꯣ ꯑꯁꯦꯡꯀꯤꯔꯥ ꯍꯥꯏꯁꯤꯕꯣ ꯌꯦꯁ ꯑꯣ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯏꯔꯤꯅꯦꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯒ꯭ꯌꯥꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯑꯗꯨ ꯑꯣꯏꯔꯒ ꯍꯣꯔꯦꯟ ꯆꯦꯜꯂꯁꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯊꯨꯅꯨꯗꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯁꯨꯝ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯄꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯕꯗꯨ ꯐꯥꯎꯔꯛꯄꯅꯤꯅ ꯎꯅꯅꯤꯡꯉꯛꯄꯒꯤ ꯋꯥꯅꯤ ꯎꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯀꯥꯟꯗꯦꯁꯦ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯅꯕ ꯇꯧꯒꯦ ꯆꯠꯅꯕ ꯇꯧꯁꯤ ꯏꯁ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯔꯥꯍꯨꯜ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯑꯦ ꯅꯈꯣꯏ ꯀꯔꯥꯏ ꯆꯠꯀꯗꯕ꯭ꯔꯣ ꯑꯁ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦꯗ ꯒꯥꯡꯃꯩ ꯔꯥꯍꯨꯜꯗꯣ ꯃꯣꯏꯒꯤ ꯁꯥꯏ ꯎꯅꯔꯨꯁꯦ ꯅꯪꯁꯨ ꯆꯧꯁꯤꯔꯣ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯁꯟꯗꯣ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯌꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯎꯅꯔ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯃꯦꯡꯂꯣꯡꯗ ꯂꯩꯔꯦ ꯅꯈꯣꯏꯒꯤ ꯁꯤꯗ ꯀꯔꯤ ꯇꯧꯒꯗꯔꯅꯦ ꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯅꯪꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯈꯪꯅꯕ ꯌꯥꯏ ꯀꯩꯅꯣ ꯑꯁ ꯇꯜꯂꯦꯗ ꯅꯈꯣꯏ ꯃꯁꯦꯟ ꯏꯔꯥꯡ ꯇꯧꯔꯒ ꯆꯥꯛꯊꯦꯛꯅꯕꯗꯨ ꯎꯔꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯀꯔꯤ ꯇꯧꯒꯗꯔꯗ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤ ꯌꯥꯗꯦ ꯑꯗꯨꯝ ꯂꯩꯖꯧꯒꯦꯗ ꯒꯥꯡꯃꯩ ꯑꯗꯣ ꯍꯣꯔꯦꯟ ꯁꯥꯔꯗ ꯈꯔ ꯍꯥꯏꯌꯣ ꯊꯕꯛ ꯑꯊꯨꯕ ꯂꯥꯛꯑꯁꯨ ꯅꯪ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯐꯖꯅ ꯐꯣꯟ ꯇꯧꯔꯛꯑꯣꯕ ꯑꯩꯈꯣꯏ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏ ꯆꯠꯇꯕ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯔꯨꯒꯦꯕ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯒꯥꯡꯃꯩꯅꯤ ꯀꯩꯅꯣ ꯅꯈꯣꯏꯒꯤ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯅꯤꯗ ꯑꯣ ꯅꯈꯣꯏ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯑꯩ ꯁꯥꯔꯗ ꯍꯥꯏꯕꯤꯒꯦ ꯐꯔꯦ ꯒꯥꯡꯃꯩ ꯁꯅꯥꯎ ꯑꯣ ꯂꯩꯌꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯊꯣꯏꯅꯣ ꯁꯤꯗ ꯂꯩꯌꯦ ꯀꯩꯅꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏꯁꯤꯕꯣ ꯍꯣꯔꯦꯟ ꯔꯥꯍꯨꯜ ꯎꯅꯗꯧꯔꯦꯅ ꯍꯔꯥꯎꯔꯤꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯃꯣꯏꯅ ꯎꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗꯨ ꯌꯧꯔꯦ ꯑꯩꯈꯣꯏ ꯊꯣꯛꯎꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯍꯥꯟꯅ ꯉꯥꯏꯍꯟꯁꯤꯔꯥ ꯑꯗꯨ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯔꯥꯍꯨꯜꯕꯨ ꯎꯕꯗ ꯌꯥꯝ ꯊꯤꯅ ꯇꯧꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯔꯥꯍꯨꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯑꯁ ꯅꯪꯁꯨ ꯏꯔꯥꯡ ꯑꯃꯅꯤ ꯅꯪꯁꯨ ꯗꯥ ꯁꯟꯇꯣꯁ ꯅꯨꯡꯁꯤꯖꯩꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯃꯥ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩꯅꯣ ꯑꯣꯏꯕꯦꯝꯃꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ
ꯑꯩꯈꯣꯏꯗꯤ ꯗꯥ ꯁꯟꯇꯣꯁꯄꯨ ꯅꯨꯡꯁꯤꯈꯤꯗꯕ ꯂꯩꯇꯦ ꯅꯪꯅ ꯃꯤꯒꯤ ꯔꯥꯍꯨꯜꯗꯨ ꯅꯪꯅꯗꯤ ꯏꯕꯦꯝꯃ ꯔꯥꯍꯨꯜꯗꯨ ꯊꯤꯅ ꯇꯧꯈꯤꯕꯗꯣ ꯊꯧꯗꯣꯛꯇꯨ ꯊꯣꯛꯑꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯔꯥꯍꯨꯜ ꯅꯨꯡꯁꯤꯌꯨ ꯌꯥꯔꯣꯏꯅꯦ ꯌꯥꯔꯦꯕ ꯁꯅꯥ ꯑꯗꯣ ꯂꯣꯏꯁꯜꯂꯣ ꯆꯠꯁꯦꯕ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ ꯌꯧꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯂꯣꯏꯁꯜꯂꯣ ꯆꯠꯁꯦꯕ ꯂꯣꯏꯔꯕꯅꯤ ꯏꯕꯦꯝꯃ ꯂꯣꯏꯔꯕꯅꯤ ꯐꯤꯁꯦ ꯍꯣꯡꯉꯒ ꯂꯣꯏꯔꯦ ꯆꯠꯂꯗꯧꯕꯅꯤ ꯁꯟꯇꯣꯁ ꯂꯥꯛꯑꯣ ꯆꯠꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯊꯧꯔꯣ ꯒꯥꯔꯤ ꯊꯧꯔꯣ ꯆꯠꯁꯦ ꯁꯟꯇꯣꯁ ꯉꯁꯤꯗꯤ ꯊꯣꯏꯅꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯃꯥꯒ ꯎꯅꯕꯒꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯗ ꯃꯥꯅ ꯑꯩꯕꯨ ꯈꯪꯕꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯊꯣꯏꯅꯨꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯣ ꯌꯥꯔꯦ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧ ꯃꯥꯡꯗ ꯌꯦꯡꯉꯨ ꯂꯝꯕꯤꯗ ꯑꯉꯥꯡꯒ ꯆꯦꯟꯖꯜꯂꯛꯇꯅ ꯊꯣꯝꯗꯅꯅꯦ ꯎꯅꯐꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯅꯤ ꯃꯥꯡꯗ ꯌꯦꯡꯉꯣ ꯁꯟꯇꯣꯁ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯕꯨ ꯑꯩꯒꯤ ꯃꯤꯡ ꯔꯥꯖ ꯑꯦꯂꯥꯏꯁ ꯔꯥꯍꯨꯜ ꯐꯖꯅ ꯊꯧ ꯔꯥꯍꯨꯜ ꯐꯖꯅ ꯊꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯌꯥꯅꯤ ꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ 아들 털레 뭐 이래리 컴 다산도스 라오 ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯕꯅꯤ ꯂꯥꯛꯎ ꯂꯥꯛꯑꯦ ꯊꯣꯏꯅꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯁ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯆꯠꯁꯦꯅ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨꯗꯤ ꯗꯥ ꯁꯟꯇꯣꯁ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯁꯨ ꯉꯁꯤꯗꯤ ꯆꯠꯁꯦꯅꯅꯦ ꯑꯁ ꯅꯨꯡꯁꯤꯠ ꯃꯀꯨꯡꯉꯤꯁꯦ ꯒꯤꯔꯤ ꯇꯩꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯃꯤ ꯅꯪ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯁꯅꯥ ꯑꯣꯀꯦ ꯑꯗꯣ ꯁꯤꯡꯖꯨꯁꯤ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯧꯔꯝꯃꯦꯀꯣ ꯍꯣꯏ ꯔꯥꯍꯨꯜ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯧꯔꯕꯅꯤ ꯑꯗꯨ ꯁꯅꯥ ꯁꯟꯇꯣꯁꯀ ꯅꯈꯣꯏꯒꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯔꯥꯍꯨꯜ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕꯨ ꯀꯩꯅꯣ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯀꯗꯕ ꯑꯁ ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ ꯆꯦꯟꯕ ꯆꯣꯡꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯗ ꯑꯣ ꯑꯗꯨ ꯔꯥꯍꯨꯜ ꯊꯣꯏꯅꯨꯒ ꯅꯈꯣꯏꯅꯤꯗꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯅꯔꯣꯗꯅ ꯁꯅꯥ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯖꯥꯅꯤꯗ ꯑꯗꯩꯗ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤꯅ ꯁꯅꯥ ꯉꯁꯤꯗꯤ ꯔꯥꯍꯨꯜꯒꯤ ꯃꯅꯤꯡꯗ ꯅꯞꯄꯒ ꯏꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯑꯦ ꯊꯣꯏꯅꯨ ꯔꯥꯍꯨꯜ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯣꯏꯅꯨꯅ ꯉꯁꯤꯗꯤ ꯒꯥꯔꯤ ꯃꯅꯤꯡ ꯅꯞꯄꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯁꯟꯇꯣꯁ ꯅꯈꯣꯏꯒꯤꯁꯨ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯩꯅꯣ ꯊꯣꯏꯅꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯗꯨꯃꯛꯀꯤ ꯃꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯤꯗ ꯑꯩꯒꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯑꯩꯒꯤꯁꯨ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯑꯩꯅ ꯂꯥꯡꯒꯦ ꯍꯥꯏꯅ ꯂꯥꯡꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯩꯒꯤ ꯌꯨꯝ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯃꯐꯝ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩ ꯑꯩꯁꯨ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯨꯗꯦ ꯅꯣꯡꯃꯇꯪ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯪ ꯑꯃ ꯂꯩ ꯔꯥꯍꯨꯜ ꯅꯪꯒꯤ ꯀꯔꯝꯕ ꯃꯪ ꯊꯣꯏꯅꯨ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯤ ꯊꯣꯏꯅꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯔꯥꯍꯨꯜ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯆꯤꯡꯅꯕ ꯂꯩꯔꯤꯕ꯭ꯔꯥ
ꯑꯗꯨꯒꯤ ꯅꯠꯇꯦ ꯊꯣꯏꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯋꯥꯖꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯒꯤ ꯂꯝꯗꯤ ꯂꯥꯞꯄꯤ ꯑꯗꯨꯒ ꯈꯨꯡꯒꯪꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯌꯥꯅꯤꯡꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯄꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯗꯨ ꯇꯣꯄꯤꯛꯁꯤ ꯆꯦꯟꯖ ꯇꯧꯔꯁꯤ ꯃꯁꯤ ꯈꯔ ꯋꯥꯠꯂꯤꯗ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨꯁꯨ ꯌꯥꯕꯤꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤꯗ ꯑꯗꯣ ꯁꯟꯇꯣꯁ ꯅꯪꯒ ꯁꯅꯥꯒꯗꯤ ꯅꯈꯣꯏꯗꯤ ꯊꯨꯡꯅꯕ ꯌꯥꯔꯦ ꯀꯩꯅꯣ ꯔꯥꯍꯨꯜ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯗꯥ ꯁꯟꯇꯣꯁꯀꯤ ꯌꯥꯔꯁꯨ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯊꯣꯛꯂꯨꯔꯤ ꯁꯟꯇꯣꯁ ꯁꯅꯥꯅ ꯍꯥꯏꯁꯤ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯨꯗꯅ ꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯊꯣꯏꯅꯨꯒ ꯑꯗꯨꯝ ꯁꯥꯟꯅꯧ ꯁꯅꯥꯒꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯄꯨꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯧꯔꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣ ꯗꯥ ꯁꯟꯇꯣꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯗꯥ ꯁꯟꯇꯣꯁ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯒ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯊꯣꯏꯅꯨ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯊꯥꯁꯜꯂꯛꯀꯗꯧꯔꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯍꯣꯏ ꯁꯅꯥ ꯔꯥꯍꯨꯜ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯊꯣꯏꯅꯨ ꯑꯕꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨꯒꯤ ꯄꯩꯁꯥꯁꯤ ꯂꯩꯔꯦ ꯁꯦ ꯑꯕꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯄꯩꯁꯥꯁꯤ ꯂꯩꯔꯦ ꯍꯩꯃꯥ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯁꯤꯡꯖꯨ ꯆꯥꯕꯒ ꯂꯣꯏꯔꯕ꯭ꯔꯥꯅꯦ ꯊꯣꯛꯅ ꯊꯨꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯍꯣꯏ ꯑꯕꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯕꯣ ꯍꯩꯃꯥ ꯅꯄꯥꯏ ꯌꯥꯏꯅꯤ ꯃꯆꯥ ꯅꯪ ꯑꯣꯏꯔꯦꯅꯦꯀꯣ ꯅꯣꯏꯕꯨ ꯈꯔ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯣꯏꯕꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯔꯥꯛ ꯂꯥꯛꯇꯦꯅꯦ ꯅꯈꯣꯏꯕꯣ ꯑꯕꯣ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯕꯣ ꯑꯗꯨꯗꯤ ꯑꯕꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯕꯣ ꯊꯣꯏꯅꯣ ꯁꯅꯥ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯅꯣ ꯁꯅꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯗꯥ ꯁꯟꯇꯣꯁ ꯆꯠꯂꯦ ꯆꯠꯂꯦ ꯊꯣꯏꯅꯣ ꯊꯣꯏꯅꯣ ꯕꯥꯏ ꯁꯅꯥ ꯆꯠꯂꯨꯈꯤꯒꯦ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯒꯥꯡꯃꯩꯅ ꯖꯨꯟꯔꯩꯗ ꯀꯣꯜ ꯇꯧꯈꯤꯔꯝꯃꯤ ꯍꯜꯂꯣ ꯖꯨꯟꯔꯩ ꯖꯨꯟꯔꯩ ꯑꯔꯣ ꯒꯥꯡꯃꯩ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯐꯣꯟꯁꯨ ꯅꯣꯡꯃꯇ ꯇꯧꯗꯦ ꯀꯔꯤꯒꯤꯔ ꯃꯐꯝ ꯑꯁꯤꯗ ꯖꯨꯟꯔꯩ ꯂꯩꯍꯧꯏ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯥꯕ ꯖꯨꯟꯔꯩ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯖꯨꯟꯔꯩ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯗꯕꯒꯤꯅꯤꯅꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯛ ꯀꯦꯁ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯟꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗꯀꯣ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯤꯗꯨꯗꯤ ꯑꯁ ꯌꯥꯔꯦꯗ ꯒꯥꯡꯃꯩ ꯅꯪꯒꯤ ꯃꯦꯁꯦꯖ ꯃꯇꯠ ꯃꯇꯠ ꯏꯕꯗꯨꯔꯣ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯒ ꯅꯪꯅ ꯄꯨꯡ 2 ꯂꯩꯔꯒ ꯍꯟꯕ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩꯗꯤ ꯍꯟꯕ ꯇꯜꯂꯤꯅꯦ ꯖꯨꯟꯔꯩ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯀꯔꯤꯔ ꯅꯪ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯗꯅ ꯇꯃꯦꯡꯂꯣꯡꯗ ꯂꯥꯛꯑꯒ ꯅꯪ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯅꯤꯀꯣ ꯑꯔꯣ ꯑꯩꯕꯨ ꯇꯃꯦꯡꯂꯣꯡꯗꯒꯤ ꯅꯪꯅ ꯂꯧꯕ ꯂꯥꯛꯀꯗꯣꯔꯤꯕ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯖꯨꯟꯔꯩ ꯑꯩꯅ ꯊꯕꯛ ꯆꯟꯕꯗꯣ ꯅꯪꯁꯨ ꯈꯪꯉꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯇꯨꯝꯕ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯪꯗ꯭ꯔꯀꯥꯟꯗ ꯅꯪꯁꯨ ꯄꯨꯡꯁꯥꯎꯗ ꯁꯥꯎꯏ ꯑꯩꯅ ꯍꯟꯗꯛ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯅꯪ ꯐꯔꯣꯏ ꯒꯥꯡꯃꯩ ꯀꯔꯤꯔꯥ ꯑꯩꯅ ꯐꯔꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯔꯥ ꯍꯥ ꯅꯪ ꯂꯥꯛꯂꯒ ꯑꯩ ꯐꯔꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯔꯕ ꯑꯗꯨꯒꯤꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯅꯪꯈꯣ ꯒꯥꯡꯃꯩꯅ ꯉꯦꯟꯉꯥꯏ ꯑꯔꯣ ꯀꯔꯤꯔꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯁꯤꯔꯥ ꯑꯩꯗꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯨ ꯇꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤꯅꯦ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯒ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯀꯔꯤꯔ ꯖꯨꯟꯔꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯈꯣ ꯒꯥꯡꯃꯩꯅ ꯉꯦꯟꯉꯥꯏ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯒꯥꯡꯃꯩ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯒꯥꯡꯃꯩ ꯀꯔꯤꯔ ꯖꯨꯟꯔꯩ ꯅꯨꯡꯁꯤ ꯄꯨꯡꯉꯥꯏꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯊꯝꯈ꯭ꯌꯣ
ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯈ꯭ꯔꯦ ꯑꯁ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯈꯣꯏꯒꯤ ꯁꯥꯔꯗꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯁꯥꯔꯗꯨꯁꯨ ꯄꯥꯈꯪꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯗꯤ ꯅꯨꯡꯁꯤꯅꯗꯕ꯭ꯔꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯅꯕꯗꯨ ꯐꯣꯟ ꯇꯧꯗꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯁꯥꯔꯗꯨ ꯐꯣꯟ ꯄꯥꯏꯍꯜꯂꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯒꯦꯕ ꯑꯁ ꯌꯥꯔꯣꯏ ꯖꯨꯟꯔꯩ ꯌꯥꯔꯣꯏꯕ ꯀꯔꯤꯔꯣ ꯅꯪ ꯀꯔꯤꯔꯣ ꯑꯩꯈꯣꯏ ꯁꯥꯔꯗ ꯀꯔꯤꯔꯣꯕ ꯁꯤ ꯐꯣꯟ ꯊꯝꯒꯦꯁꯦ ꯌꯥꯔꯣꯏꯀꯣ ꯒꯥꯡꯃꯩ ꯅꯪ ꯐꯣꯟ ꯊꯝꯃꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯐꯣꯟ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯁꯥꯔꯗꯨ ꯐꯣꯟ ꯈꯔ ꯄꯥꯏꯍꯜꯂꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯑꯁ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯑꯦ ꯌꯥꯔꯣꯏꯕ ꯖꯨꯟꯔꯩ ꯐꯣꯟꯗꯣ ꯊꯝꯃꯣ ꯁꯤ ꯐꯣꯟꯗꯣ ꯊꯝꯃꯣꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯂꯥꯛꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯥꯔ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯥꯔ ꯅꯥꯎ ꯅꯨꯄꯤꯒ ꯁꯥꯎꯅꯔꯤꯔꯣ ꯁꯥꯔ ꯅꯠꯇꯦ ꯁꯥꯔ ꯑꯁꯨꯝ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯁꯥꯔ ꯏꯅꯥꯎ ꯅꯨꯄꯤꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯒ ꯈꯪꯅꯍꯜꯂꯨꯗꯅ ꯁꯥꯔ ꯐꯅꯤ ꯁꯥꯔ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯁꯥꯔ ꯐꯔꯦ ꯍꯜꯂꯣ ꯖꯨꯟꯔꯩ ꯅꯪꯒꯤ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯣ ꯁꯥꯔꯗꯣ ꯅꯥꯀꯟꯗ ꯂꯩꯌꯦꯕ ꯀꯣ ꯅꯪ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯣ ꯒꯥꯡꯃꯩ ꯀꯔꯤꯒꯤꯅꯣ ꯅꯪ ꯐꯣꯟ ꯀꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯈꯣꯏꯒꯤ ꯁꯥꯔꯗꯨ ꯐꯣꯟ ꯄꯥꯏꯍꯜꯂꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯈꯣꯏꯒꯤ ꯁꯥꯔꯗꯨ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯣ ꯌꯥꯔꯣꯏꯕ ꯖꯨꯟꯔꯩ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯕꯗꯨꯕꯣ ꯑꯁ ꯌꯥꯔꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯒꯥꯡꯃꯩ ꯁꯥꯔ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯥꯔ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯗꯨꯕꯣ ꯁꯥꯔ ꯅꯅꯥꯎ ꯅꯨꯄꯤꯅ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯌꯦ ꯁꯥꯔ ओके जनरेना कदाई पिरो फोन पाएगी हेलो सर गुड इवनिंग सर गुड इवनिंग सर सु पाखंने हाइदैने सर औ मानी सरना पाखंग ओइरगा दुम कुइना लेइबदो सर अदुमाइना सरगी लेरिबा मचा मनाउ सिंगसु सर मखोइसु कुइना दुम लोइना लेहनगदबरा सर जनरे करी तो यावरगे आइदि हाइदेना करी तौरगे कदाइदगी नोदा सर मखोइसु मतम खरगा पिबिरदि फादौने सर सरगी थबक मतुंग इनबदा सर मखोइ पाखंने हाइबा कावरे सर हा सर अइनको अइना अयुक्ता मेसेज अमा थाबा सर अदु मखोइना नुंदांग अदुम हलको सर अदु सर अखोइसु युमदा लेइबनिना पाखतपदा क्रिनो तोबम खंगदबनी सर अदु मखोइसु मेसेज का इबसिबो सर सरना अथिंगबा पिबा लेइबरा सर जनरे मेसेज फोन अखोइ कछु थिंगबा लेतेना फरक ताबगी ओरंगनी हंदकसे केसु खरे यमना पाय दुननी सर यार रोइदा मखोइ असुमदा सुम तौ लेइरदिको सर मखोइ पाखंग फानदा दुम फामदनु लेइरनी सर मखोइ गिसु मतम खरगा पिबिरदि फगदबनी सर गांगमैना आइना मतम पिदि हाइब्रने अदुबदि हाइदे सर मखोइदि सरना हाइबदा दुम याबनिना सर मखोइदि अखोइ लेइ हाइबगा लोइना कावरेदे सर फरे ओ आई हाइरगे अदुदि फोन से गांगमैदे पिरगे को फगनी सर अदु सर काउबिगनुको मखोइगि मसु मतम खरगा पिबियो सर गांगमै से फनी सर जोने नंग सर करीनो नंग पंगा ngang करीरो करीनो नंग नमाइ चे गाइ खंगदि नंग चे करीरोबा नंग पंगा ngang करीरोबा यारे गांगमै जनरेना नखोइ बसु मतम पिउ नखोइ मतम इफम फंगद्रे अइनदि नखोइ दु करिसु थिंगबदि पिरमोइदा सर कदाइदगी सर माना खंगदबगी पंगा ngang सर कदाइदगी सर नखोइ करी थिंगबसु लेते सर अदु मसिगी नुपीसे मसि खरा पंगमनि सर वरोबा यादेको सर मथक आई चटपदा मा खरा वरागे सर फरे जोने फोन थमक्यो आई होरेन तोरके को फोन थमक्यो सर वरोबा यादेको सर ननाउ नुपीना करी पंगा ngang सुगा सर वरोबा यादे सर गांगमै करिसु गाइबा लेते सर आदा अखोइगी गार्डन सिदा मोमो नोकलगा फमलिसे सर बिमो नत्रो सर माने गांगमै ngaraangdagi अखोइगी सिदा लेबा मिसिंग सि मोंग अमि तौरे ngसाइदगी लेकोन सिदा लेरगा नोफेट तौदनु लेरिबन अदु गांगमै नखोइगी नुक्सिना जबा खंगना चाना जबा मदो आइने करिसु थिंगबा लेतेको सर खंगजे सर
ngahak lerga manungda jango ꯐꯒꯅꯤ ꯁꯔ ꯑꯁ ꯃꯁꯤꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯄꯉꯥꯡꯗ ꯉꯥꯡꯕꯗꯒꯤ ꯁꯔꯗ ꯀꯔꯤꯅꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯏꯀꯥꯏꯕꯅ ꯁꯤꯔꯦꯅꯦ ꯑꯁ ꯃꯥꯅ ꯃꯤ ꯃꯁꯛꯇꯤ ꯎꯗꯕꯅꯤꯅ ꯐꯣꯟꯗ ꯉꯥꯡꯕ ꯌꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯁꯣꯝꯗꯅ ꯑꯩꯅ ꯑꯁ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯕꯤꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯁꯤꯒꯤ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯂꯨꯈꯤꯒꯦ ꯅꯪꯈ ꯒꯪꯃꯩꯅ ꯒꯤꯟꯉꯥꯏ ꯌꯥ ꯀꯩꯅꯣ ꯒꯪꯃꯩ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦꯀꯣ ꯉꯔꯥꯡ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯕꯅꯤꯅꯦ ꯑꯃꯁꯨ ꯃꯆꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯗꯣ ꯏꯇꯧꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯄ꯭ꯔꯥ ꯈꯪꯉꯦ ꯊꯥꯖꯕ ꯅꯤꯡꯁꯤꯡꯕ ꯑꯣꯏꯕ꯭ꯔꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯝ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯆꯨꯝꯕꯅꯤ ꯒꯪꯃꯩ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯕ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯗꯕ ꯑꯩꯅ ꯀꯔꯤ ꯄꯥꯝꯕ ꯑꯩꯅ ꯀꯔꯤ ꯄꯥꯝꯗꯕ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯔꯣꯃꯤꯌꯣ ꯑꯃ ꯍꯥꯟꯅ ꯂꯩꯕꯗꯒꯤ ꯁꯤꯁꯨ ꯔꯣꯃꯤꯌꯣ ꯑꯃꯁꯨ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯐꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯉꯔꯥꯡ ꯂꯧꯔꯛꯇꯕ꯭ꯔꯕ ꯒꯪꯃꯩ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯗꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯡ ꯃꯣꯁꯀꯂꯥ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯐꯣꯟ ꯇꯧꯁꯟꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯗ ꯑꯁ ꯌꯥꯗꯦꯀꯣ ꯕꯤꯃꯣ ꯅꯪꯒꯤ ꯋꯥꯗꯣꯀꯣ ꯀꯣꯆꯤ ꯀꯣꯠꯄ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯅꯤꯀꯣ ꯃꯥꯒꯨꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯂꯦꯞꯄꯤꯕꯗꯣꯀꯣ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯌꯨ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯅꯤ ꯅꯪꯅ ꯑꯗꯣꯝꯅ ꯂꯦꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣꯀꯣ ꯑꯩꯗꯤ ꯊꯥꯖꯗꯕꯅꯤꯅꯦ ꯑꯗꯣ ꯅꯪꯗꯤ ꯑ ꯒꯨꯗ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯅꯪ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯌꯨ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯅꯪꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯁꯔꯅ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯂꯥꯛꯀꯗꯕ꯭ꯔꯥ ꯀꯔꯤꯅೋ ꯃꯨꯁꯀꯂꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯣ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯂꯥꯛꯑꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯒ ꯆꯠꯀꯅꯤ ꯑꯗꯨꯗꯤꯀꯣ ꯑꯩꯅ ꯁꯔꯗ ꯅꯪꯁꯨ ꯈꯔ ꯄꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯒꯪꯃꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯒꯨꯝꯁꯤ ꯉꯔꯥꯡꯗꯒꯤ ꯁꯔꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯔꯅ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯆꯠꯇ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯏꯀꯥꯏꯕ꯭ꯔꯣ ꯇꯣꯏꯅ ꯂꯥꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯥ ꯂꯥꯛꯄꯗꯨꯗ ꯁꯔ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯇꯧꯕ꯭ꯔꯣ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯡꯈꯤꯗ꯭ꯔꯦ ꯃꯤ ꯃꯥꯟꯗꯦꯀꯣ ꯀꯔꯤ ꯇꯧꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯗꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯁꯛꯇꯨ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯕꯤꯒꯦꯗ ꯅꯪ ꯀꯤꯔꯁꯨ ꯑꯩ ꯍꯥꯏꯕꯤꯒꯦ ꯒꯪꯃꯩ ꯍꯥꯏꯔꯨꯅꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯍꯥꯏꯕꯤꯒꯦꯗ ꯁꯔꯗꯀꯣ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯃꯤꯁꯤꯡꯁꯦꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯁ꯭ꯇꯦꯁꯟꯁꯦ ꯃꯤ ꯐꯥꯕꯒ ꯄꯨꯟꯕꯒ ꯌꯩꯕꯒ ꯑꯁ ꯀꯦꯁꯀꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯉꯨꯕꯗ ꯔꯣꯃꯥꯟꯁ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯁ ꯑꯩꯕꯨ ꯁꯔ ꯇꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯕꯁꯤꯕꯨ ꯃꯦꯗꯝ ꯇꯝꯐꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯝꯒꯅꯤꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯅ ꯑꯃꯨꯛ ꯃꯤꯒꯤ ꯋꯥꯔꯤ ꯊꯨꯒꯥꯏꯕ ꯇꯥꯒꯗ꯭ꯔꯥ ꯑꯁ ꯐꯔꯦꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯇꯝꯄꯥ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯆꯦꯛꯄꯜꯅ ꯀꯣꯏꯁꯜꯂꯕ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯈꯤꯕ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯆꯥꯎꯔꯦ ꯅꯆꯥꯅꯨꯄꯥ ꯂꯣꯌꯥꯁꯤ ꯆꯥꯎꯔꯦ ꯃꯜꯂꯕ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯅꯪ ꯑꯩꯅ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯉꯁꯤꯗꯤ
ꯅꯆꯥꯅꯨꯄꯥ ꯆꯥꯎꯔꯦ ꯅꯆꯥꯅꯨꯄꯥꯅ ꯁꯔꯦꯞ ꯁꯗꯣꯡ ꯐꯥꯔꯛꯄꯁꯤ ꯅꯪꯗꯤ ꯎꯗ꯭ꯔꯦꯗꯀꯣ ꯇꯝꯄꯥ ꯃꯜꯂꯕ ꯅꯪꯒꯤ ꯐꯣꯇꯣ ꯑꯁꯤ ꯃꯁꯤ ꯌꯦꯡꯖꯕ ꯅꯠꯇꯅ ꯃꯁꯤ ꯅꯠꯇꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯕꯗꯨ ꯉꯁꯤꯗꯤ ꯀꯣꯛꯂꯦ ꯅꯪ ꯑꯩꯅ ꯁꯥꯒꯠꯆꯈꯤꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯇꯝꯄꯥ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯒꯦ ꯀꯞꯇꯅ ꯂꯩꯔꯤ ꯄꯥꯕꯨꯡ ꯂꯣꯌꯥ ꯄꯥꯕꯨꯡ ꯀꯞꯇꯤꯌꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯒꯤ ꯃꯜꯂꯕ ꯁꯛꯇꯝꯁꯦ ꯄꯥꯕꯨꯡꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ ꯀꯨꯏꯔꯦ ꯆꯍꯤ 10 ꯍꯧꯈ꯭ꯔꯕ ꯉꯁꯤꯗꯤ ꯅꯪ ꯆꯥꯎꯔꯦ ꯁꯔꯦꯞ ꯁꯥꯗꯣꯡ ꯐꯥꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥꯅꯗꯤ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯅ ꯆꯥꯎꯔꯛꯄꯁꯦ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯖꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯈꯟꯗꯅ ꯄꯥꯕꯨꯡꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯝꯕꯅꯤꯗ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯀ꯭ꯂꯕꯇ ꯃꯤꯇꯤꯡ ꯑꯃꯈꯛ ꯂꯩꯕ ꯉꯥꯏꯍꯥꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩ ꯈꯤꯇꯪ ꯊꯦꯡꯂꯛꯀꯅꯤ ꯄꯥꯕꯨꯡ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯆꯥꯛꯇꯨ ꯑꯗꯨꯒ ꯆꯥꯛꯇꯨ ꯑꯩ ꯍꯜꯂꯒ ꯑꯗꯨꯝ ꯊꯣꯡꯒꯦ ꯄꯥꯕꯨꯡ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀ꯭ꯂꯕꯇ ꯀꯔꯤ ꯂꯩꯒꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯅꯤꯁꯥꯅ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯦ ꯂꯩꯉꯥꯛꯅꯁꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯄꯨꯂꯤꯁꯅꯁꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯃꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯂꯣꯌꯥ ꯑꯩꯈꯣꯏꯅꯗꯤ ꯈꯪꯕ ꯋꯥ ꯅꯠꯇ꯭ꯔꯦꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯃꯤꯍꯥꯟ ꯃꯄꯨꯟ ꯊꯣꯛꯂꯤꯕꯁꯤꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯒꯤ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯅꯨꯄꯥꯅ ꯆꯠꯊꯕ ꯃꯤꯑꯣꯠꯃꯤꯅꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯅꯨꯄꯥ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯣꯟꯗꯨꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯗ꯭ꯔꯒꯀꯤꯗꯃꯛꯇꯅꯤ ꯑꯣ ꯃꯥꯅꯤ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯨꯕ ꯅꯣꯝꯕꯗꯒꯤ ꯂꯣꯏꯅ ꯂꯥꯞꯊꯣꯔꯛꯂꯅꯤ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯄꯥꯝꯂꯛꯂꯔꯣꯏ ꯑꯃꯨꯛꯇꯗ ꯁꯦꯜ ꯆꯥꯎꯅ ꯊꯥꯗꯔꯒ ꯗ꯭ꯔꯒꯇ ꯁꯦꯟ ꯌꯥꯝꯅ ꯈꯣꯝꯒꯠꯄ ꯑꯗꯨꯒ ꯃꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯡꯁꯤꯟꯅꯕ ꯑꯃꯒ ꯍꯥꯠꯇꯣꯛꯅꯕ ꯑꯉꯝꯕ ꯁꯦꯠ ꯆꯥꯗꯨꯅ ꯍꯥꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯂꯥꯞꯊꯣꯛꯂꯒꯅꯤ ꯂꯧꯎ ꯁꯤꯡꯎꯕ ꯁꯤꯊꯔꯛꯂꯒꯅꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯗꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯔꯣꯏ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜꯗ ꯂꯝꯗꯝ ꯑꯁꯤꯅ ꯏꯁꯣꯠ ꯁꯣꯠꯊꯔꯒꯅꯤ ꯄꯥꯕꯨꯡ ꯃꯁꯦ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯀꯌꯥ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛꯁꯨ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯂꯤꯕꯅꯤ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯃ ꯐꯅꯕ ꯍꯣꯠꯅꯕ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯄ ꯁꯨꯕ ꯅꯣꯝꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯗꯕ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯑꯃꯈꯛ ꯆꯪꯏ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯃꯗꯨꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯃꯤꯇꯤꯡ ꯑꯃ ꯈꯟꯅꯒꯗꯕꯅꯤ ꯂꯣꯌꯥ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯈꯟꯅ ꯅꯩꯅꯕꯗꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯄꯥꯕꯨꯡ ꯈꯟꯅ ꯅꯩꯅꯕꯗ ꯅꯍꯥ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯊꯤꯡꯕ ꯑꯃꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯀꯤꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯆꯥꯎꯁꯤꯟꯕ ꯍꯦꯟꯂꯛꯀꯗꯣꯔꯤꯕꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯔꯤꯕ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯂꯣꯟꯕꯁꯤꯡ ꯃꯈꯣꯏ 2-3 ꯐꯥꯒꯠꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅ ꯁꯤꯟꯅꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ
tongan tongan ba gari macha kya thauduna na kya mafam asida kadai da gino khangdaba drug chaba lai nisha chaba kya mam lai makoi bu phaduna mama mapa singda aikoina leptana nukti gi khabar da haptuna makata na makoi bu toruktana ba makoi bu rehabilitation center singda mama mapa gi ayaba ga loina makoi bu rehabilitation center singda tham adu bu pabung madudagi thoruklaga hanagi mo mato wadda dumulai masi khakta sunati kana kumba mama mapa kharadi makoi gi masa sing aduna drug chabadagi imungda thak thak niktuna leibadu yengbu ngamdabadagi mama mapa sing aduna drug yomfamdagi masa sing adugi damak drug liba chali babu akoi gi club asin ngasi sangsileba kongjang ase manipur gi mafum khudimokta leriba club sing asina amatta oina sumna manana sangsilebadi leibak asida drug ki karbar torbising yolibasing makoi shoidana makki mayai chamtharakani aduna tadana nasi akoi gi isa yodi akoi gi sokthri akoi gi imung yonde akoi gi sadi haiduna leitholabadi babu nongmadi tapna maisha kalaba numitbu thana grahan lakhi bagum babu soidana lakhi gani babu adudi ai su thengre ai halaga chakdu dum thongjagi babu ai nga hatang club te yorukige nahan poche khara phabadugi madugi matang no wari sanorga don adudi babu ai thogige ko o phare khare section na chalo ko daloya sandhya kare hege kadai deno yamna hatho chali dubo club to meeting ma lei meeting ma to yaruge tawon o daloya midi pakhangni gaina koiba khotpa yamna chali adu daloya di koiba su chatte club ta dum tong lei dubo club scenaring da haing pakhang haido kaniko hai anga nang khang bote kari khangna kai dorge nupi koi dra kari to haino adugi wana te da mi daloya hoigi maning le kai da leiba awang le kai da leiba nokhoi party du di koi bagi hamna chale daloya di mokhoi ga nong muta chatpa su ude kadai da koi no su khangde club sum tau le ringai da soini haibani da hai angang nan khang ponte hey sandhya angang ya moiri ko angang oina leyo nang kari khangdana ai thengre ai chalu ki ge ngai khu ge no ngalli e kaiso akhoi chu khangbai ai ge no mina kairu le kai sina hanga asu daloya do kana khangnari ge haradi adudagi ma khangna bani adudagi ma maming na adu kawi akhoi chu haibe ai dana adu haibu kai doge akhoi chu khangjage ba kari maming kauge ba daloya angang chai chani ko angang chai chani ikhat khatladana larik tamido thawai ona larik tam nakhoi hojik le sabi singse pura loirabani ha nabuk tu mobile apak pami yepsalani nonga du numita bo thabuk suroro phone da dum namaga video calling whatsapp phone du gi mamai du da nonga madu gi nuta bo phone du gi mamai du da nonga du gi numita bo noi kera gi ng khangbro mi imanabi ga kari thanabadu bu imanabi ga sum thanabadu bu hoi ayuk ga horokpadi gi namai do mingsel hana yengdre hana di nupi masa si phamung dei phan chong thoroga mamai mami te kari pa ina mingsel de yengam duti yeng mamit mamai do thok pangbaga phamung do da mobile de lokhoga kana gi notification le kana na kari hare good morning de emoji ke am thare good morning gi picture ke am thare madagi tap tana pakhong do halani good morning maro lama haiba lorani adagi di wish me am pitharani loi gai loiraga pung amani phamung da lerga tap na lengda birakado rini madagi di sak thongbara thongbi bi yawbiro चिन्या सेंटोग ब्रश तोरगा फदिगोम टाइमिंग दे चंगागा लौखत तोइबो ओरिने बा हा फजन इमाना थुंगा चाइसांग दो लौखत तोइ ओरिनी अदुमाइना तौदे कैसो मीना तोरजो आइदे अदुमाइना तौदे कैसो हे अंगांग नोय याद्रबनी को हजिकी मतम द नोय याद्रबनी हाइजिन अदुगने नुपाना हा मसक खंग दबसिंग ने फ्रेंड रिक्वेस्ट तोरपदा फ्रेंड हेक्टे एक्सेप्ट तोगनो मीदो मुन्ने यो असेंग बरा सेंग दबरा फोन दा हायरक पवादने यामना थाजगन
ꯐꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡꯗ ꯌꯥꯝꯅ ꯊꯥꯖꯒꯅꯨ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗꯤꯅꯦ ꯅꯨꯄꯥ ꯈꯔꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯁꯤꯒꯦ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯀꯔꯤ ꯋꯥ ꯍꯥꯏꯁꯤꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯅꯕ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯣ ꯃꯗꯨ ꯅꯈꯣꯏ ꯌꯥꯝꯅ ꯈꯪꯖꯜꯂꯨ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯅꯦ ꯋꯥꯈꯜ ꯃꯨꯟꯅꯃꯨꯛꯇ ꯈꯜꯂꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯅꯦ ꯅꯣꯡꯃꯗ ꯅꯨꯄꯤ ꯀꯌꯥꯗ ꯃꯦꯁꯦꯖ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯅꯈꯣꯏꯁꯨ ꯈꯪꯅꯕ ꯍꯣꯠꯅꯧ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗꯅꯦ ꯆꯤꯝꯕꯥꯟꯗꯒꯤ ꯈꯣꯏꯍꯤꯒꯨꯝ ꯊꯨꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯊꯣꯔꯛꯀꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥ ꯅꯠꯇꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏ ꯋꯥꯅꯤꯗ ꯑꯗꯨ ꯅꯠꯇꯗꯅ ꯆꯦꯅꯦꯅ ꯄꯨꯊꯣꯛꯑꯒ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯃꯈꯧꯔꯤ ꯃꯦꯜꯂ ꯊꯝꯃꯝꯃꯦꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯦꯒ ꯍꯣꯏ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨ ꯅꯣꯏ ꯃꯣꯕꯥꯏꯜ ꯑꯄꯥꯛꯄ ꯑꯃ ꯅꯕꯨꯛꯇꯨꯗꯤ ꯌꯦꯞꯁꯜꯂꯒ ꯌꯦꯡꯅꯤꯡꯗꯦ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯑꯉꯥꯡ ꯑꯣꯏꯌꯨ ꯌꯦꯡꯅꯤꯡꯗꯦ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯃꯥꯒꯤ ꯃꯤ ꯈꯪꯅꯕ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯍꯧꯅꯕꯤ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯄꯤꯁꯜꯂꯦ ꯃꯤ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯇꯥꯔꯤꯅꯤ ꯀꯩꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯏ ꯀꯔꯤ ꯇꯧꯕ ꯌꯥꯗꯦ ꯃꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯣ ꯐꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯥꯂꯣꯌꯥ ꯑꯣ ꯑꯩ ꯆꯠꯂꯦ ꯃꯕꯨꯛꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯤ ꯃꯤꯅ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯅꯪꯗꯦ ꯃꯥꯅ ꯑꯣꯏꯅ ꯆꯩꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯀ꯭ꯂꯕꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯗꯨꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯗꯨꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯈꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯊꯨ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯒ ꯃꯤꯑꯣꯏ 2-3 ꯂꯦꯞꯇꯨꯅ ꯂꯩꯔꯝ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ ꯀꯅꯥ ꯀꯔꯤ ꯃꯇꯥꯡ ꯁꯣꯝ क्लब की सेक्रेटरी लोया माने आई लोया ने करी लेगी सोंग वारी तो साना दे याद्रे सोंग के क्लब ना ड्रग के मायोक ता संगसिलक प खोंजंग अखोय यमना थागले अदो अखोय ना हाइजेनिक बंखक ले अदोम न लेदिबा क्लब से अदोम के क्लब से अदोम के लेकाय सिगी क्लब थंगनबो खुल असिदा अवॉर्ड अपा साबिरकन अखोई थंगनब खुलसिगी अखोई क्लब लेजे खुल लांसिलगा अवॉर्ड अपा साबसे तौनगुमसे मदुगी वार्निंग अमा हाइगेना लाइन ए कइनो हाइसिबो नखोई लम अखोई लम हाइ लेब्रो नखोई इमुंग संगगा अखोई ड्रग फारुबा नथि अखोई फारिबदो अंगांग अनि चेक तौबा मतमदा मखोई ड्रग यावरमनी ड्रग अदु करम इमुंगदगिनो हाइबसे हंगबा ताबने अदु अरबदी युम अदु कदाइदनो हाइदुना हंगबा मतमदा युम अदो अंगांग अनिदुना ताकबने अंगांग अनिदुना ताकबा युम अदु चेक तौबा मतमदा ड्रग लेरमने ड्रग लेरमदी फाबदा आइगी खुन नखोइगी खुन मदु हाइबगी मथौ तादे मसिदी नखोइनसु सौगतपम थोइ नो 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 लोया करिसु कानदबदने पुंसी मांगदुना तोकनी नखोइना मणिपुर सिदा ड्रग लोइना मुथपा ngamadraw हा मणिपुर सिदा ललोली ड्रग मयाम से नखोइगी क्लब असिना मुथपा ngamadraba तौगनो करिसु कानरो सुमना तंगिने नोंमै मरु अमा खक्तंना नकोकता पानमदने अदुम सिगन लोयागे पुंसी अखोइना मुना खंगजे अखोइना हाइजरिबसिने अखोइदा अपना यत पिबिरकन अखोइना तौरिबा थबकसे लमदम मसिगी मियामु मांगहनगे हाइदुना तौबा नथि अखोइसु पुरगलिबा ड्रग सिंगदो मपानगी लमदि योनगे दोरिब अदुगा अखोइना थादकिबा पैसादो मार्केट लुपा क्यानो खंग्रा इंटरनेशनल मार्केट याम खरबा पैसादो अदोंगे लेकाय एसिद ड्रग योनदरम होनबियो अमुकसु हान हाइरिबसिन अदोंगे लेकाय एसिद ड्रग योनदरम होनबियो अदुगा थंगनब खुल असिदा चंगागा अवॉर्ड अपा साबिगन नखोइ कनानो नखोइ करी वरिगेबा थंगनब खुल ओइरबसु अतोप डिस्ट्रिक्ट ओइरबसु सना लेपाक मणिपुर असिददी ड्रग की करबार तोबा सोंगे यारो लोया लेरिंगेदा लोया की क्लब असि कक्तन नतरा मणिपुर की मफम क्या दलिरबा क्लब सिंगदा निसागी दबा खोंजंग चंगसिन बा होरबनी अखोइ हौजिक मेकअप थोक्तरबदी मतुंदसु मेकअप थोकप सोंगै ओइरोय अखोइना लौरिबा खोंथांग असिदा अयत पीगे खनबिरकन अइगी लमी थादो यारे मसिगी दम तोरिदी अइगी लमी थादो पियो लोया करिसु कानरोइदा पैसादो अंगांग नते फारिबा फोटो अंगांग नते
angam tanaraklabadi adongi punsido pamui nakhoi gi club asidi tukpu tokoni manipur da leriba achong sangkaya nana aduna tariba natro namitun uriba natro ngasi phawda airport ta chena khiba drug ki case kanara kari to bungami palel da ki phagiba duk yamna lupa crore kaya gi drug du kari to bungami chandel da ki phagiba drug sing adu gi matang da nakhoi na kari to bungami khabar da nakhoi ohu mari khangna lauraga kari gana durge lamdam asida leriba miyamna kana tholopage nakhoi di hairuno judiciary phawbana madugi cherak pi bungamdriba khanduna mukse yango nakhoi na du kana honari badubu drug phabagi da bak karamba IPC ki section da mioi adubu matik chaba cherak pi ba yabage kanada badane award apa sagan nakhoi na ngamlabadi manipur gi ching sing da chalaga popi pambi thariba singa se nakhoi thingnu so dana nakhoi thingnu so mafam ase drug pharaga drug tokada banate drug kari dagi lai drug ki horofam karino drug ki lambi karino munna thiyo swai sida teta torga aikoi gi business asida mangna basilkano aikoi na tori base machana the nangu make ya di harun district amagi mi punamak ut on makai tumna halaga madugi maman pira basu ko noroi do bo besanga tani thadari base nakhoi kara kara ai modu kari gi dum tige nakhoi kara kara nakhoi guma mi pang da bali bidagi lamdam asida drug na noma gi ngaksam yongna laksil lagbani aikoi amani khangna lawro basu khabar da khoi khara khangna tholo basu aikoi gi club kaktana lawro basu aho bale rabadi aroi banai gani nakhoi guma kaya na ngasi saphong lamasina masi guma kaya mathang macha poloktuna mamai thangdadi khong thangba phawbungam agleidabani lawri bu khalause aroi banati aho guni aikoi yamna leitrabasu aikoi guma kaya thorknabani thorkhigani masing langamdana thengna khigani nakhoi guma drug lalon makya tumna manghana bagidamak iramda masidagi maru phung manghana nabagidamak oh nang yadrene dudi ito garile mila kumale sosilo hey loya ngasina aroi bu warning masigi makhatarapda aikoi da ayat apan pirak taraba handamukti phubu sinate mathangdi na thwai du mangane chal gari thora sang mile chal nakoina phana thingna bu chu aikoi kai dong ite toy hena dom kongjang asi changseng ne lamdom masida leri ba mipung khudi makta drakki hong da changsen na nam gi damak I hong kya sangat kani lengak na sogat rabasu micham praja sing ne sogat rabasu club kaya na sogat rabasu aikoi khana de makeup thoklo lamdom masida leri ba mi ham puna makeup thoklo nangi aigi haiba wakan thadoklo nasagi ojaba thiringeda aikoi gi mirol ase tungda drak ne yosen khangani ye karigi damuktano nasagi khandana tumina lesaliba karigino penda bodu phongdok piyo kholau lawbiyo yomthong khodimakta gi miyoi amam tholtana lekai da kanana kari tori haibadu karigi damukta khangdribano khangjenno chenadana lerga aigi cha yaude haiduru karigi damukta tumina leri masi mayamna thawa sakidabaduna punchilanglaga nomadi aikoi gi ngaksam yobu kakta natana aikoi gi khunai ase maru phangna mulakadori bane lakle inspector taya Hojik tabikre Inspector Tayai Tharamasige Hanjanba Humpuga Mathui Suba Tangkak awaba phongdokjaba chaliba tha sigi tang 16 kalengini ni panba sagol senubida sida aikoi khudimang nei kai khumna jariba uripo thogaijam lekai da leiba football gi coach B license holder Sri Laisram ingam maide loinana sana hairaga sukhangna bibo oja si manung matam chadana lekhidri oja sina 2008 tagi
ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯐꯥꯎꯕꯗ ꯗꯤꯕꯂꯞꯃꯦꯟ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ DYA ꯏꯂꯥꯡ ꯈꯥꯡꯄꯣꯛꯄꯤꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯁꯤꯒꯤ ꯂꯃꯟꯗꯤ ꯗꯌꯥ